Ngasi numida oiram phongkiba kangla paudigi marueba pau khara khangasaraga miyamda khudo tamjage Kuki singna Khurkhul maning seijangpokpi loukol changsilakpadagi ungkhatnakhre ngasi ayu pung 10:30 taba matamda Imphal West ki Sengmai Police Station gi manung chanba Khurkhul maning seijangpokpi da leiba maitei gi loukol champhai village ki Kuki sing changsilaklaga lau unaba honarakpadagi ungkhatnaba ama thokre Thaudo asigi matangda press na phangba paugi matung inade Kuki sing aduna maitei gi laupu sing adugi ayaba yaudana laufam sing aduda changsilakpadagi ungkhatnaba adu thokhibani Kuki sing aduna laufam sing aduda changsilaktuna lau unaba hotnabagi thong adu miyam khangnarakpadagi mafam adugi miyoi singna manak nakpada leiba CRPF ki kanguda pau piki lonina khunja singna security force ki matenga lonina Kuki sing aduba athingba pibaga lonina mafam adudagi tanthokki adum oinamak thaudo aduda aso apa natraga ka henna irang sakthokide Sarkar ki maikhaidagi chingkhong singya da leiriba maitegi laufam sing lau unaba ahemba security force sing deploy tawduna ngak sembagi thabak sing chathari hairabasu Kuki singna maitegi laubok singda sangsinduna lau unaba honaba amasung maitei singna makhoi gi laufam singda sangduna lau unaba honaba da Kuki singna athingba pibagi thawdok singgi manungsana ngasigi thawdok adu chatharakhibani Sarkar ki maikhaidagi laumi singna masagi laufamda lau unaba honabada ayat athing pidanaba thaurang kaya lakhotle harabasu Kuki singna asiguma thawong sing asi lepna chatharakpana mafam adugi laumi singna su pendaba kaya phongdorakle panba yabade haukiba June 15 da Imphal East ke Seijangpokpi da maitei singna laukhoinaba changbada Kuki singna athingba pirakpadagi saungna ungkhatnaba thokhrabani masigi matung ikang kanadana Bishnupur district ke High Canal da laukhoiba changbada Kuki singna nomai kaptharakpadagi laumi ama oi thangba makhuda nongmaina panduna sokhibagi thawdoksu leikhirabani makha tarakpa pauda Bangladesh ke former prime minister Sheikh Hasina chahi 3 jail pikhre Bangladesh thadoktuna hauzik leiba asida jelaktuna changjapham lauriba former prime minister Sheikh Hasina campaign of court case ka mari lenana ngasi Bangladesh ke international crime tribunal na chahi 3 jail da leinaba rai takhre rai asi justice MD Gola Motuzana lead tauba member ahumge base oiba international crime tribunal na pikhibani tribunal asina case asiga mari lenana Gobinkas ke sakal akat duburbul sutha ani ki oina jail pikhre Bangladesh ki awami lig ki luchingbi Sheikh Hasina India da jela kharaba matung ihan hana tribunal asina jail pikhibase handaki asina hanbane chahiya sigi June thada international crime tribunal ge prosecutor ki maikhaidagi former prime minister Sheikh Hasina asileba aduda chathakhiba mass protest adugi manungda miyoiba khunagi mayokda crime tawbaga mari lenana mara leire haina phongdokhibani UN Rights Office ki report matung inna former prime minister Hasina Bangladesh ke prime minister oiringai matamda thokiba miyamgi protest adugi manung haibadi English ngani ga subna kunga mari ge July 15 dagi chahi adumakke August 15 faubada miyoi 1,300 gi mathakta hatke haide makha tarakpa pauda mahairoi singe biometric update tawbage thaba hauragani state asida ain kaina illegal immigrants sing changsilakpana maram oiraga Aadhaar card issue tawbage thaba hena cheksinna paikhanaba ngarang governor na chair laudana pangthokiba high level meeting na laukiba warep ki matung inna school ki mahairoi sing Aadhaar card mandatory biometric updation tawbage thabak lakliba ningthogaba numitagi pangthokpa hauragani haide Manipur Sarkar gi Special Secretary Home L Ashok Kumar na phongdokhibada school gi angangsing biometric updation tawbagi thaba ase ningthokaba numitagi school sing da Home Department District Administration amasung Education S ka khusamnaraga school sing da camp pangthokina chathaba haugadabani biometric updation ase phase ani thokna haibadi MU amada chahi 5 dagi 8 aduga MU anida chai 15 dagi 18 faubagi oina pangthokani hariba thaba achi tha ani ahum asigi manungda loisingadabani hairi makha tarakpa pauda NIA gi special court na July 13 fauba custody remand pikhre haukiba chahi 2019 gi September amagi nungthil pung 2 makhai taba matamda
Imphal West ki Kautruk amasung Kadangbanda Kuki Narco singna drone sijinaduna bom thadaduna landarakhiba amasung Kautruk Laikhaidagi Kuki singna nomai kapsilakibagi thaudokta chai kunthrak mathoirom surabi nupi ama laikhidaba amasung mahaki pikliba chai mapalom tangairibi machanupi ama sokiba thodo aduga mari lenina mamang tha kunganithode NIA Imphal branch na phakiba Kangpokpi district ki Leimakhongda leiba El Lumboi Village Samuel Thongsian Hau Makhata ba wahang chathanaba Species Code NIA amana tha asigi taragumdoi fawba NIA gi custody da remand pikhre mamangda code asina miyoi asida pikhiba custody remand gi matam loibadagi NIA gi public prosecutor gi makedegi makhata ba custody remand pinaba prayer tawrakhiba amasung case asigi record sing yenglaba matung NIA code asina miyoi asina mi taragumdoi gi custody remand pikhibani haire makhatarappa pauda gari accident da aso apanangkhre ngasi ayu Thawal district ki Khongjong War Memorial Gate tagi irap laptaba Imphal More lambi paringda lebak puduna lakpa tata tripper amaga tata truck amaga thingjinabadagi lebak puduna lakpa tata tripper adu lambi da longkhre accident adu da gari driver aso apanangki adubo thoina khudong thiningai oidre haire thaudo aduna maram oiraga miyama lambi chathok chasina chauna khudong chadaba mayoknakhi haire makhatarappa pauda Democratic People's Front kauba regional party amanga si safongkhre lakadariba general election da AC kunthra hembada party asigi mirep thadokani Rajiv Kumar The Voice of Manipur Empowering People for Integrity and Prosperity haiba wakhalolda regional political party amanga si Democratic People's Front DPF kauba political party ama ngasi safongkhibaga lonana ahamba DPF ki public convention pangthokkhre lonina English nganiga subna kunga tareta pangthokadoriba general election da kendra kunthra da regional party asigi mirep sing thadokna mikhal thengnakani haina naungna semkiba DPF ki president Dr. Narengbam Rajikumar na phongdokhre GM Hall Imphal pangthokpa DPF ki public convention aduda Kuki Village ki principal Laitongjam Gopal Democratic People's Front DPF ki president Dr. Narengbam Rajikumar social activist Asang Kasal amasung DDU4 council ki former director Dr. Rahijuddin Seijna athoiba mingthurol sing oina charuk yaki DPF ki president Dr. Narengbam Rajikumar phongdokhibada ngasi ki chawkhatlaba marem gi lamjelda nomo gi maning handharakliba akhoi furup irecha sing matam amagi na ningkhatam na panjaramba Manipur ngasi de nomo gi mipal tangduna masagi warep amadi wayel phawba piba ngamdaba center gi yathang ngaidina leibagi matam lakpa asida tangai phadana saphonglakliba regional political party Democratic People's Front asi tunglamchaki asama miyeng amagalonana miyamgi mikap thopa tanpham asida saphongbagi tanja adu laujabani handaki matang asida mapalamgi political party amata da mikha pondana niraga sabagi sanabi hainabi thadoktuna isagi iramdamgi oiba political party Democratic People's Front DPF asida puna saugatminabagi tanpham adu yaure haiki